Hare Krishna, Islam Mayam Hare Krishna. Asisu Mongol Natana, Anova video Pudun Lakjage, Islam Mayam Aduna Matam Kuire, Aina blog Shemtaba Adogo Nasidi, a blog Mapudun Lakjage, Adon Shiraba, Islam Mayam na like, share, subscribe to you, support to you, Hygienic Ado. Masi aina puja katu blog asi Cachar Urabin haiba mafam dugani Urabin hai mafam se ai tha mari mamangda miyam da su uhanjagre mafam adu koi jagoi ras ki oja tonu aina lei maki khundani ado jam nungaite pa thodoni ngasi gi aina puja katu blog asi machani pa amatang pukchaba masen mabai gawa da leiba adu gari thawna lakpada gari na thomjalambadagi leikhitabani mabagi kadmadi loikhre ngasina maseni pagani adu chacharuge ngasi asi December 25 Christmas din happy Christmas day aduna mayam matamadu ngaiminasi yengminasi aduga isai gidi ai video lojaba ngamjaro maramdi isai changraga dawmina aduna mathap atei atopa video ai sum niyamda yenganjege snamayam matamdo ngaiminasi yengminasi mayam aina Urabin lapa akang macha ama leitaba ko magi Sorat dawje mai ki moi ready tawni yeng
mo tisan sa luna halang na re ado tong yamin he mo change masan pi le hore Nungaite mo isai lo re sinau mayam Urabin Sorat loidana koi hale jam Nungaite sinau mayam ngasi che koi yam sukape macani pa tumuta mama somidunga macani pi amara nira kaino mapa dudi ngauchat na re sinau mayam Nungaite mapa do macan pa photo ro uraga kapkhiba adam khogi angau bai tai bhai tare mapa do jam Nungaite sinau mayam asini taibang pa na base ngasi kari oini hayeng kari oini kana su haiba ngamde sinau mayam pongamdana popa taibam ni hangamdana loina hangador ni ado
mapanda leibane gawada maset mabai punna siminabani gari na thomi me hai aduna mapanda leiba haibasi isinau mayama mapanda leinei aduna mapanda leiba si jamna haina singna leitaba misingna singna mapan haibasi di akhogi damukta kanasu mating tobina balai punte mi ase karim tawdingai di loina nungsinai loina mateng tongnei isana turaba kanadi mi leirakte chinau mayam aduna paisa tanasu jate mi haibasi ko loina maru mapija puna nungsi chanana hingminaba nipa machani akhogi ikhani ado mama aduna kapkhiba mapa aduna ne angau mai tawre jam nungaite chahi kulumdoi ado mase mabai punna nimtu sum loi bajani adubu aina pau tarak pa jam nungai gawagi sarkana moi dead body anima puropagi moina loina frida flight ra moina thile ai silchar kumigram bau silchar airport bau moi gawa sarkana 90,000 haibra karino adugaina mayum jogoi bhara ka moina loina pi ai moi company suram bajani aduna isna ma ngasidi nam son basu ipang pangdre haji thamoi se nungai taba nipa machara nusibana nophe tawrodana parab sirap tawre rasi le nipa macha to nuaite rubel ke jaidana bamga tharadana jamna nungai taba thaudo ni sinau mayam aduna taibang ni bai bese nigi matam jarodi angang haiba ahal haiba leite aduna aikhoina angang oiragasu koina afaba tauba karma tauba migi afamda oidaba minam mangangdaba migi maran pamdaba migi pesa lupa hatke khandaba thamoi tingna chatpa isorbu kaudaba karma tauragadi soina punsi sangi haiko aduna mayamna hane bidhina tamambani siba kana sire kana kanaguma haiba lei sinau mayamado khanbiganu bhagavana hairami chumni bidhina ibada kakpangamde adubu karma tawaina karma tarogadi karma tana kakpangamena hainei ko aduna nusiraba chinau mayam khoi nusi chanan harau tayamna khoi leiminasi nam sondana chinau mayam pano khoi chinau matani ena khalag himina chamina ba ko je urabinda lanthroktana polapul rail crossing lanthore sigam mela le mare pul jaure chinau mayam aduna isai nongai gidi video logjaraktre adugi mikap mirau khondu kanana video logninga dono sinau mya adu matam kuire aina blog logda baina blog masama semjabani adu mayamna support tobiu kuire tha mabu pharamani asigi poilapul se hojiti maitei jamna leire maitei ina kaya khunba sapaiba army officer jamna leire hogi poilapul siga hoji maitei da hana de maitei wala me hojiti polapul maitei na khullam leire siga jo sip mandir achom lei dam chawba si jo moi siga sip mandir siga jo moi luhong bagi biya ba ban su sum moi lauri sigi sip mandir se polapul jawre abas kitan am panda kali hotel do polapul mandir keno ya se polapul karong jawre sinau me oirondana Lakhipur Jiribam haikrani ai jet omdana khogi rapo bagan naidana sigi jet haiga Joypur su sum chakpa jai so amba samle piche silchare lai ba kanun asigi trak chobama leise silchare la pone asina jiri hai beni auto malai se polapul karong yam chawri polapul karong traffic jam oire aduni isna mayam jam nungai channel lama paijaru budagi nungsi chanaraba sinau mayam unaba khangna chanaba maru ngapam yang unadana support to minaba jam nungai anak ti kuire ajiti ingtham da su benjam ne inge sepula pul jore tapi jamure gari se se khamjali jibu kai delivery ma hong khong ro side to ri bai che pula pul
Saya tukang betul. Saya cuma itu jam leh. Segi pelapul segi kita cakap lagi su bazar amalai. Aduh su Nungaite jam leh. Handi kun liam ni hajiti Nungaite jam tareh pelapul dah. Jamna ni kun thar ni pun muk sur bagai no. Pelapul lanthore sinam yang saya lanthoraga nomina hospital pangani. Nomina hospital dekat Alipur hospital Palarbon Dani pur. Pancar sih betul tahu sih bu. Kaya selalu ni. Kuih aja nang ngasih saya video logo ni. Ada namna support to bio. Aiki channel bu yang birba. Isnam namna like share subscribe to bio. Aiki yang bagari tahu di. Masih saya gari macara cacah sum haina bane ko tadana ai lo khara chile lo rum khara chile aduga tadana car buna la pane ma chakra sia dana asini ado ai gi chene bu yengbe chana ma support to bio ngasi gi di ai gi blog si asa dale sum jare messenger ge islam bam hare krishna islam bam hare krishna Hare Krishna. hare krishna